ꯑꯁ ꯑꯩꯗꯤ ꯉꯁꯤꯁꯦ ꯀꯩ ꯊꯣꯡꯗꯣꯏꯕ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯑꯣ ꯆꯥꯛ ꯊꯣꯡꯅꯔꯕꯣ ꯖꯥꯔꯤꯕꯣꯅꯤ ꯑꯣ ꯑꯩ ꯊꯣꯡꯗ꯭ꯔꯤꯀꯣ ꯑꯩ ꯊꯣꯡꯒꯦꯅ ꯆꯪꯉꯛꯏꯅꯤ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯈꯟꯒꯦꯒ ꯃꯦꯝ ꯑꯩꯁꯤꯗ ꯊꯝꯒꯦꯀꯣ ꯅꯪꯁꯨ ꯂꯥꯏꯚ ꯊꯥꯅꯤꯡꯉꯦ ꯉꯁꯤ ꯂꯥꯏꯚ ꯊꯥꯅꯤꯡꯉꯦ ꯖꯥꯔꯤꯕꯣꯅꯤ ꯏꯆꯜ ꯑꯩꯒꯤ ꯔꯤꯇꯔꯟ ꯇꯧꯕꯤꯔꯕꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ ꯑꯁꯥ ꯅꯪ ꯉꯁꯥꯏꯗꯩ ꯂꯩꯔꯒ ꯀꯣꯃꯦꯟ ꯇꯧꯔꯛꯇ꯭ꯔꯤꯕ ꯈꯪꯒꯅꯤ ꯈꯪꯒꯅꯤ ꯅꯣꯏ ꯈꯪꯒꯅꯤꯕ ꯖꯥꯔꯤꯕꯣꯟꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯕꯣꯕꯤ ꯃꯥꯡꯈ꯭ꯔꯦꯅꯦ ꯊꯣꯔꯛꯑꯔꯣꯏꯗ ꯃꯥꯜꯂꯦ ꯇꯨꯝꯒ꯭ꯔ ꯃꯥꯜꯂꯦ ꯗꯤꯌꯥꯔ ꯑꯩꯒꯤ ꯕ꯭ꯂꯨ ꯊꯥꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅꯦ ꯈꯪꯉꯕ ꯑꯩꯒꯤ ꯀꯩꯅꯣ ꯅꯠꯇꯦꯁꯦ ꯕꯣꯕꯤꯅ ꯀꯅꯦꯛ ꯇꯧꯔꯛꯄꯅꯤ ꯕꯣꯕꯤꯅ ꯄꯤꯗꯣꯏꯅꯦ ꯑꯩꯅ ꯄꯤꯗꯣꯏ ꯅꯠꯇꯦ ꯑꯩꯁꯨ ꯁꯤ ꯃꯔꯝꯗ ꯈꯪꯗꯦꯀꯣ ꯌꯥꯝꯅ ꯑꯁꯥꯁꯨ ꯈꯨꯃꯟ ꯆꯅꯨꯒ ꯑꯃꯠꯇ ꯁꯥꯟꯅꯗꯕꯩ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤ ꯄ꯭ꯔꯤꯌꯥ ꯅꯨꯡꯉꯥꯏꯔꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯩ ꯀꯔꯕꯥꯔ ꯇꯧꯕꯤꯔꯛꯀꯦ ꯅꯣꯏꯗ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯀꯨꯀꯔꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯑꯝꯇꯪ ꯐꯨꯠꯇꯣꯛꯑꯣ ꯑꯣꯏꯅ ꯀꯥꯝꯃꯣ ꯍꯥꯏꯔꯦ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯑꯩ ꯍꯥꯏꯕꯤꯒꯦ ꯅꯪ ꯀꯛꯄ ꯌꯥꯗꯦ ꯍꯥꯏꯔꯣ ꯀꯔꯤꯝ ꯎꯗꯦ ꯏꯕꯦꯝꯃ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯅ ꯀꯛꯄ ꯌꯥꯔꯣꯏꯕ ꯅꯪꯅ ꯀꯛꯇꯣꯏꯅꯦꯕ ꯆꯠꯂꯣ ꯀꯣꯃꯦꯟ ꯂꯥꯛꯇꯕꯗꯨꯅꯅꯤ ꯀꯩ ꯂꯦꯞꯇꯣꯞꯇ ꯀꯅꯦꯛ ꯇꯧꯗꯣꯏꯔꯥ ꯂꯦꯞꯇꯣꯞꯇ ꯑꯣꯏꯗꯤ ꯌꯥꯔꯔꯣꯏ ꯅꯦꯠ ꯈꯥꯏꯕꯛ ꯈꯥꯏꯕꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯕ ꯄ꯭ꯔꯤꯌꯥ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯕꯣꯕꯤ ꯅꯪ ꯀꯛꯑꯣ ꯅꯠꯇꯗꯤ ꯌꯥꯔꯣꯏꯌꯦ ꯑꯁꯥꯗꯤ ꯌꯥꯔ ꯃꯤ ꯑꯃꯠꯇ ꯆꯦꯛ ꯇꯧ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯩ ꯄꯨꯡ 9:30 ꯇꯥꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯈꯤꯒꯦ ꯃꯦꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠꯄꯨꯗꯤ ꯑꯣꯏꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛ ꯄꯨꯡ 8 ꯇꯥꯗ꯭ꯔꯤ ꯊꯝꯃꯦꯀꯣ ꯕꯣꯕꯤ